Kangchup Chiru dagi leikhidraba Merangir Mechek ki emungda leingak ki Thabak Piragani Haina Leingak na Thajaba Pirakpadagi Asiba Hakchang Ngasi Loukhre Ngasi nungtil kokomi amadi UNC ga punna misi asigi matangda Manipur ki Chief Minister N Biren ga CM Secretariat ta unaki hari unabadu da thok diba thaudok ase makhata na purup masel marakta nungsinadaba thoktana ba khongpham khara hantoknaraga yanaba ama puraknaba phongdok nakhi UNC amadi kokomi gi mihut signa thokiba thaudok asi laibak thibani purup pumbana condemn tawfam thoi chenaba sing faraga ain gi oiba cherak pinaba haiki aduba awaba tahoraba Merangir gi imung manunggi yenglaga maha ki loina bida leikhidrabagi ex gracia amadi leingak ki Thabak ama hapinaba UNC gi maigaidagi thamlam khiba wafam Manipuri Chief Minister na tawgani haina Thajaba Pirakhibani hari Chief Minister na Thajaba Pirakhibagi matung ina Rims ki Middle Sangda leiriba Asiba Hakchang Ngasi nungtil Chief Minister unaraba matung imung manunggi miyoi singna leikhidrabagi aroiba mathau mangam pangthokna balaukhre